Cyclone Remalna West Bengal da chauna akaiba pire cyclone asina miyoi kaya laikhidabaga lonena hauzik nong kana churi agency gi pawgi matung inna West Bengal gi samudra khongbal da angakpo phangna cyclone gi akan manungsi sitpadagi mafum aduda leiriba miyoi kaya laikhidabaga lonena asok apan kaya nangkhre nonglei nungshitna yum kay yauna ngami singi polam kaya su amang ata thoankhre Cyclone Remalgi nungsit asi pung da kilometer chamaga kuntrarom yang sitli cyclone asina maram oiraga uwa electric pole na singbasu atek akai nanghankre Indian Meteorological Department ki matung inna lakibo pung kunga mari asigi manungda cyclone Remalna awang nong puglamdam da su chawna cheitheng piragani hairi ahanba oina khongsang phawba train na cement consignment pusilakre Manipur da transportation gi lamda anoba khongthang ama oina khongsang railway station da ahanba oina cement gi consignment tunglaba haukibaga loinana Manipur gi Chief Minister Nongthomam Birena mahaki official social media da pot puba train Manipur gi khongsang phawba lautuna polam sing pusilakba haubada apenba phongdok laduna lamdam asigi sakut khongthang da anoba tangkak ama changba hore hairi Infrastructure sangbat sagatpagi polam sing train da Manipur gi khongsang phawba pusilakpa ngamlakpa sina lamdam asagi infrastructure gi lamda sakhatpada natana sel thongi pibam shu hena fagat hanba ngamlagani ahanba oina cement sing good train da khongsang railway station da yaurakkhibani khongsang phawba consignment gi polam sing asi mai pakna pusilakpa ngamnana ba sobo thaudang laukiba Indian Railways maru oina North Frontier Railways ki official khudingma pusi minister Birena thagat pa phongdok aduna official singna pukchal sengna thabak tawbadagi Manipur miyam gi manglan mangphongna ba ngamlakpani consignment goods sing pusilakpa ngamlakpa sina lamdama sagi construction activity de hena fagat handuna thabak phongdribana hakia da thabak pinebagi khudong chaba amasu laklagani BJP gi lenga asina miyam gi damak tawgani haiba thabak pangthoknaba achatba firep amaga lorena thabak tawrakpadagi ngasidi Manipur gi sakot lamjeng Kongjal Yangshil Hanba ngamle haina su Chief Minister na phongdokhi Awang nong puk lamdamda khulai lalon bada mapan gi khut yawi haiduna National Investigation Agency NIA na khangba ngamkre Myanmar da base toba khusu khulai supply toba singna Manipur amadi Mizoram da logi wangmada khulai sing pusilakli Pawsina makha taraduna hai haukiba thangja numita Mizoram gi konung Aizol yaungna mafam tarukta red chathabada logi wangbada khulai lalonba Solomon Elias Haming Koba miyoi ama phagat pangamki NI gi official singna phongdokhibada Solomon dagi masing yamlaba khusu khulai pokhai bayaba polam sing digital device sing document sing amadi polam kia recover tawbangamki fagalaba miyoi asi Myanmar amadi Mizoram gi londa bangam khaida khulai puthok pusin tawbada chenaba miyoi ni hairi Nupi amagi asiba haksang leiramle Surachanpur Police Station gi manung chanba IB Road ta leiba drain amadagi pumtharaba nupi amagi haksang amangasi ayuk phangkhre thodok aduga mari lenana Women Police Station Surachanpur na case ama lokhatpaga loidana asiba haksang adu Surachanpur District Hospital gi mokta thamkhre hairi